Matamgi Manipuri Wari channel asibu tabiriba kwai pumnamakpu taram nokjari. Ngasi samahau sango Nuja Thoibi yankayamdoi suba tangkak amok puduna langjari. Mayam punna taminarasi. Punshiba makuna maduna lainjaki langjumda konsinbiraduna. Chatharui handaki sidi baba thawangi oibagi chatlubani. Ana lairikan nangse mangda sumui. Aina yu khadingi phone tawri dodogeni. Damcha Nuja Thoibi birthday kuitri mathang thadani. Punsibado yangan biding laduna haima. Aidi thabak mayam siga ichage birthday ga pungkaw bukaw. Ahan basoy bani nandamcha birthday se khara chawna pangthoksi ko. Pangthoksi. Sithing dumno tawrasi. Ai gyan tanam da sethagi. Asi hairaga punsibado yangan biga tumthai. Laji shutum thakre punsiba yangan biding laduna. Nuja Thoi pingpong kamay na chaba papadam ta pijogdana. Punsiba na tami bagi angang do so hairabani. Yangan biso mapan hek palakpaga tamlamado phok hawgalanga punsiba gi chumbal duda munning laduna choppi. Aduga mumumay doon thoraklaga laji gi chumbal namun choppi. Laji shunak minok mitawraduna. Asa bharabani na machadiyam hairida. Napam japing pong dangaw minaroko. Punsibado yangan mi puching salanga kajay duda nungsina choppi. Matam khara hawkri laji sulok khopa toina doksilakli. Punsiba na doktor chat na bahay laji na yade hidak jari hairaga dum yithatli. Nungthouja matamni punsibado ngasidi nganna yumda halai. Yum hek yawbaga kana changladuna saphanta phamlanga ngang tumin na phamlanga le. Ngayak phamlaba matong phok hawgalanga laji bukoy thirakli. Lainju yumda lairamdabaduda punsibado pocketagi phone do lawthoroklaga lainjuki number duda call tawi. Double matagdagi phone do ringking lakpaduda Dr. Laya sa tawrokliba mido yengdana patpay khadle. Hello? Punsiba sa napama call mo pairakpaduda ngagjana na phone pairaisibo kanan. Ay Dr. Loyani, phone say patient gi mal. Ay gi double matagda kauramli. Patient kanagi. Loya sa kaishu khaloda na patkamdoki. Kanagi ojano ni. Oh, le. Madam na jigi soy dana urambay. Hawjita laambani. Phone to bira isay kanay bira bana. Hospital la Laija kaduba ila ami bamade. Loya sa tingnana nakong nagi phone do thangdoraklaga phone screen do da yengi. Punsiboy rambado da loya sa masado pakhat pa na asing mada haidorakli. Sir, madam do masangam da ba yeng bala ambani. Ma kari naiba, lok thung bayro. Nati sir, blood cancer ni. Loyangi wado tabada punsibada punga e wangang dana tumina mang dana laikri. Loya sa punsibanan tumina laike badoda. Hello, sir. Loyangi hello hamba konjol doda punsibado kang perkangi gan kang tatay makota parin ba phone do nakong nakitang thang질 langa makholu nikli hairakli. Nang nauji kai badu kaino. Sir, madam do blood cancer na nabu ko irabani. Thamangagi mamangda treatment piba loikrabani. Last days ni. Madam na sir da haidugdabani. Akoy so phanakan hotnabani. Upay leiti. Hey, nang kanan, nang hatoro. Ay ngi ngangda nang naduman haibabra. Khwarakpam punsibagi no pibu nang na cancer na re na santok bayabra. Nang ay kanan masakang nubra. Punsibado loyagi wando tamagam dabadage masada matong maram khangdana pangang nanganglakni. Asing mani sir, madam do treatment piba hawro. Wama kayam tarakan, nang bayram. Ay hau jumuk laga nang buhat kani. Nang naigi ang agbo, badanang bibayabra, ha? Asyaraga punsibado phone pat kagtatli. Masado sa tagtat nagdakli, majinasa ang agbo gumsolakli. Ay ang agbo, blood cancer. Last is this. Treatment piba, nati. Ay ang kasyo daw di, mo hinahidin ba ni? Ay mihat ka di. Ay loyahat ka di. Loya kaday na ba di? Asi haraga punsibado yang pingna makadakum tarai. Yung jaw tuta leplaga konjol haw na lawrakli. Henba, nang kaday di lagi, makada mo kumula. Mo na nang natay madu, blood cancer na nain hay ni. Dr. Loya halos sila. Tabra henba. Punsibado nga waga chok manari.
ꯄꯨꯟꯁꯤꯕꯒꯤ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯅꯤꯛꯂꯤ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨꯅ ꯍꯧꯅ ꯂꯥꯎꯔꯛꯄꯗꯨꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯗꯨꯅ "ꯍꯦꯟꯕ, ꯑꯩ ꯃꯤ ꯍꯥꯠꯀꯦ. ꯃꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯕꯗꯅꯥꯝ ꯇꯧꯕ, ꯑꯩ ꯃꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯑꯍꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯀꯤꯕ ꯐꯥꯎꯔꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ "ꯗꯥꯆꯥꯎ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯗꯣꯛꯇꯔ ꯂꯩꯔ ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯀꯩꯗꯧꯔꯒꯦꯕ? ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ?" ꯄꯨꯟꯁꯤꯕ ꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯔꯗꯨꯅ "ꯃꯥꯅ ꯅꯪ ꯅꯇꯩꯃꯕꯨ..." "ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯕꯣ? ꯀꯩꯅꯣꯕ? ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯗꯥꯆꯥꯎ." ꯄꯨꯟꯁꯤꯕ ꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯗꯦ, ꯄꯥꯎꯈꯨꯝꯁꯨ ꯄꯤꯗꯦ꯫ ꯊꯛ ꯅꯤꯛꯂꯕ ꯃꯈꯨꯠꯇꯨꯅ ꯐꯣꯟꯗꯨ ꯀꯤꯠ ꯅꯝꯂꯒ ꯔꯟꯕꯤꯔꯗ ꯀꯣꯜ ꯇꯧꯔꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯄꯨꯡꯉꯛ-ꯉꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯅꯔꯤ꯫ "ꯍꯜꯂꯣ ꯔꯟꯕꯤꯔ, ꯅꯪ ꯀꯗꯥꯏꯗ ꯂꯩ?" "ꯀꯩꯗꯧꯔꯦ ꯄꯨꯟꯁꯤꯕ? ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ." "ꯅꯪ ꯗꯣꯛꯇꯔ ꯂꯣꯌꯥꯁꯤ ꯈꯪꯕ꯭ꯔꯥ? ꯂꯣꯌꯥꯗꯨ ꯅꯪ ꯈꯪꯕ꯭ꯔꯥꯕ?" ꯔꯟꯕꯤꯔꯗꯣ ꯀꯩꯁꯨꯝ ꯈꯟꯗꯅ ꯈꯨꯝꯂꯛꯂꯤ꯫ "ꯈꯪꯉꯦ, ꯀꯩꯒꯤꯅꯣ?" ꯄꯨꯟꯁꯤꯕ ꯃꯁꯥꯅ ꯁꯥꯎꯅꯤꯡꯕ ꯄꯥꯈꯠꯄꯒꯤ ꯁꯣꯔꯗꯨꯁꯨ ꯊꯕꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯃꯥꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤ." ꯔꯟꯕꯤꯔꯁꯨ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯄꯤꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯅ "ꯚꯥꯏ ꯄꯨꯟꯁꯤꯕ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪ ꯐꯤꯡꯉꯛꯀꯅꯨ, ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯑꯣ." ꯄꯨꯟꯁꯤꯕ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯇꯞꯊꯔꯗꯨꯅ "ꯃꯥꯅ ꯑꯩꯒꯤ ꯑꯉꯥꯡꯕꯨ..." ꯄꯨꯟꯁꯤꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ, ꯃꯁꯥꯗ ꯐꯨꯡꯒꯠꯂꯒ ꯂꯩꯔꯤ꯫ "ꯀꯔꯝꯕ ꯑꯉꯥꯡꯅꯣ? ꯂꯥꯏꯖꯕꯨꯔꯣ? ꯅꯠꯇ꯭ꯔꯒ ꯌꯦꯡꯉꯥꯟꯕꯤꯕꯨꯔꯣ?" ꯂꯦꯡꯕꯤꯁꯨ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ "ꯁꯅꯥ, ꯏꯃꯧ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ?" ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ, ꯄꯨꯟꯁꯤꯕ ꯔꯟꯕꯤꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ "ꯅꯠꯇꯦ, ꯃꯆꯥꯊꯣꯏ ꯅꯠꯇꯦ. ꯑꯩꯒꯤ ꯑꯉꯥꯡꯗꯣ ꯃꯆꯥꯊꯣꯏꯒꯤ ꯃꯃꯥꯗꯨꯅꯤ." ꯔꯟꯕꯤꯔꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ꯫ "ꯑꯗꯨ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯕ? ꯗꯥꯆꯥꯎ, ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ." ꯄꯨꯟꯁꯤꯕꯗꯨ ꯃꯆꯤꯟꯕꯥꯜꯗꯨ ꯋꯥ ꯉꯥꯡꯅꯤꯡꯗꯕꯒꯨꯝ ꯂꯠ ꯇꯧꯔꯛꯂꯤ꯫ "ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯡ ꯐꯥꯎꯕ ꯄꯟꯕ ꯉꯝꯂꯣꯏ." ꯅꯟꯗꯣꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ, ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ "ꯁꯅꯥ, ꯏꯃꯧ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯄꯨꯟꯁꯤꯕ ꯂꯦꯞꯂꯝꯕꯗꯨ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯈꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ "ꯕꯕꯥ, ꯑꯩꯒꯤ ꯑꯉꯥꯡꯗꯣ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯅꯥꯔꯦ. ꯃꯣꯏꯅ ꯍꯥꯏꯁꯤꯕꯨ ꯑꯩ ꯊꯥꯖꯒꯗ꯭ꯔꯣ? ꯊꯥꯖꯗꯤꯌꯦ. ꯕꯕꯥ, ꯃꯣꯏꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯕꯕꯥ? ꯅꯣꯏ ꯈꯪꯕ꯭ꯔꯥ? ꯅꯣꯏ ꯅꯉꯣꯟꯗ ꯂꯣꯠꯂꯤꯕ꯭ꯔꯣ?" "ꯍꯥ? ꯑꯩꯒꯤ ꯃꯧ ꯂꯥꯏꯖꯕꯨ ꯕ꯭ꯂꯗ ꯀꯦꯟꯁꯔ?" ꯂꯦꯝꯕꯤꯁꯨ ꯃꯈꯨꯠꯇꯨ ꯃꯀꯣꯛꯇ ꯍꯥꯞꯂꯗꯨꯅ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯤ꯫ "ꯀꯩꯅꯣꯅꯦ ꯍꯦ ꯁꯅꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯒꯤ ꯃꯧꯗꯤ ꯅꯥꯗꯦꯅꯦ. ꯉꯁꯥꯏꯇ ꯅꯤꯡꯊꯦꯝꯒ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯦ." ꯔꯥꯁꯤꯅ "ꯀꯩꯅꯣ ꯁꯅꯥ? ꯀꯔꯟ ꯉꯥꯡꯒꯅꯨꯀꯣ, ꯐꯥꯒꯤ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ." ꯄꯨꯟꯁꯤꯕꯗꯨ ꯀꯅꯥꯝꯇꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ, ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯅꯥꯀꯣꯡꯅ ꯑꯃꯨꯛ ꯊꯝꯂꯗꯨꯅ "ꯔꯟꯕꯤꯔ, ꯃꯣꯏꯅ ꯍꯥꯏꯔꯤꯗꯨ ꯂꯥꯜꯂꯝꯒꯅꯤ. ꯑꯩꯒꯤ ꯑꯉꯥꯡꯗꯤ ꯀꯩꯝꯇ ꯇꯧꯗꯦ. ꯅꯪꯁꯨ ꯇꯥꯔꯤꯗꯨꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯣ. ꯑꯉꯥꯡꯗꯤ ꯅꯤꯡꯊꯦꯝꯒ ꯃꯄꯥꯝꯗ ꯆꯠꯈꯤ ꯍꯥꯏꯔꯤꯗꯨꯅꯤ. ꯑꯩꯒꯤ ꯑꯉꯥꯡ ꯅꯥꯗꯕ ꯑꯁꯦꯡꯕ. ꯍꯣꯏ, ꯃꯥ ꯄꯨꯠꯅꯤ, ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯈꯨꯏ. ꯑꯗꯨꯁꯨ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯈꯔ ꯐꯔꯦꯅ ꯍꯥꯏꯕꯅꯤ." ꯔꯟꯕꯤꯔꯁꯨ ꯐꯣꯟ ꯀꯛꯇꯦ, ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯔꯟꯕꯤꯔꯅ ꯄꯨꯟꯁꯤꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ꯫ "ꯚꯥꯏ, ꯅꯪ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯎꯁꯦ. ꯂꯥꯏꯖꯗ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯃꯤ. ꯑꯩ ꯂꯣꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ." ꯄꯨꯟꯁꯤꯕ ꯔꯟꯕꯤꯔꯅ ꯍꯥꯏꯔꯤꯗꯨꯁꯨ ꯇꯥꯗꯦ, ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯁꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯒ ꯅꯥꯀꯟꯗ ꯍꯦꯛ ꯀꯞꯂꯤꯕ ꯔꯥꯁꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ "ꯃꯥꯝꯆꯥ, ꯅꯪ ꯇꯥꯍꯧꯕ꯭ꯔꯥ? ꯚꯥꯏ ꯔꯟꯕꯤꯔꯅꯁꯨ ꯑꯩꯒꯤ ꯑꯉꯥꯡ ꯇꯤꯟꯅꯗꯦꯅ ꯍꯥꯏꯔꯛꯏꯗꯣ. ꯃꯣꯏꯅ ꯅꯥꯏ ꯍꯥꯏꯔꯤꯁꯦ ꯀꯅꯥ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯥꯝꯆꯥ." ꯔꯥꯁꯤꯗꯨ ꯇꯨꯃꯤꯟꯅ ꯀꯞꯄ ꯉꯝꯂꯛꯇ꯭ꯔꯤ, ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯌꯦꯟꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯨꯟꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯗ ꯀꯣꯜꯂꯗꯨꯅ "ꯗꯥꯆꯥꯎ, ꯅꯪ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ? ꯏꯇꯩꯃꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ. ꯅꯥꯔꯝꯂꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯐꯅꯕ ꯂꯥꯌꯦꯡꯕꯤ. ꯗꯥꯆꯥꯎ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ." "ꯅꯪ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕ ꯅꯠꯇ꯭ꯔꯣ? ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯄꯣꯛꯆꯗꯦ. ꯑꯩꯒꯤ ꯗꯥꯆꯧꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ. ꯀꯩꯒꯤ ꯉꯥꯎꯕꯒꯨꯝ ꯂꯩꯗꯣ? ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯁꯦꯡꯕ ꯈꯪꯗꯣꯛꯁꯤ. ꯗꯥꯆꯥꯎ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥ ꯉꯥꯡ. ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ." ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞ ꯇꯥꯔꯗꯨꯅ "ꯍꯦꯟꯕ,
ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯐꯥꯒꯤ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤꯅ ꯑꯩꯉꯣꯟꯗ ꯃꯁꯥ ꯃꯌꯦꯡ ꯇꯥꯔꯤꯁꯦ ꯑꯉꯥꯡ ꯆꯦꯟꯕꯒꯤꯅ ꯍꯥꯏꯅꯩꯅꯦ. ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯑꯝꯇ ꯑꯣꯏꯔꯝꯕ ꯌꯥꯔꯣꯏ ꯍꯦꯟꯕ. ꯑꯩꯒ ꯀꯩꯁꯨ ꯇꯧꯗꯦ. ꯃꯣꯏꯅ ꯂꯥꯁ ꯇꯦꯁꯠꯅ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯑꯩꯅ ꯇꯥꯕ ꯑꯣꯟꯅꯕꯩꯔꯥ? ꯍꯥꯏꯌꯨ ꯍꯦꯟꯕ, ꯑꯩꯅ ꯇꯥꯕ ꯑꯣꯟꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯌꯨ. ꯅꯪꯅ ꯇꯩꯃꯕꯨ ꯂꯣꯌꯥꯅ ꯅꯥꯔꯦ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯇꯩꯃ ꯅꯠꯇꯦ ꯍꯥꯏꯌꯨ. ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯍꯦꯟꯕ. ꯃꯅꯤꯄꯨꯔꯁꯦ ꯂꯥꯏꯖꯧ ꯀꯧꯕ ꯃꯤ ꯌꯥꯝ ꯂꯩꯕꯅꯤ. ꯃꯤꯡ ꯃꯥꯟꯅꯕ ꯑꯣꯏꯔꯝꯅꯤ. ꯃꯣꯏꯅ ꯏꯗꯤ ꯅꯨꯄꯤ ꯀꯩꯁꯨ ꯇꯧꯗꯕꯗꯣ ꯂꯥꯟꯅ ꯄꯥꯡꯊꯣꯛꯄꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯃꯀꯣꯛꯇ ꯂꯩꯕꯥꯛꯇ ꯒꯣꯡ ꯌꯩꯁꯤꯜꯂꯤ. ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯈꯥꯝꯃꯤ. ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇꯣ ꯏ ꯊꯣꯛꯂꯦ. ꯑꯍꯦꯟꯕꯅ ꯃꯌꯥꯝꯕꯕꯨ ꯆꯤꯡꯈꯠꯄꯤꯔꯤ. ꯄꯨꯟꯁꯤꯕꯗꯣ ꯑꯉꯥꯎꯕꯒꯨꯝ ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯍꯥꯏꯔꯛꯂꯤ. ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯉꯁꯥꯏꯗꯩ ꯉꯥꯡꯅꯔꯤꯁꯦ ꯑꯩꯒꯤ ꯉꯥꯡ ꯌꯥꯎꯗꯦ. ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯍꯪꯒꯦ, ꯑꯗꯨꯒ ꯑꯁꯦꯡꯕ ꯈꯪꯒꯅꯤ. ꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯏꯃꯥ, ꯃꯥꯝꯆꯥ, ꯑꯉꯥꯡꯗꯤ ꯃꯥꯅ ꯆꯠꯂꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ. ꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯦꯟꯖꯦꯜ, ꯅꯆꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯅꯦ? ꯂꯦꯝꯕꯤꯗꯤ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗꯨ ꯉꯝꯖꯗ꯭ꯔꯦ. ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ. ꯅꯟꯗꯣꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯔꯥꯁꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯀꯞꯅ ꯍꯥꯏꯔꯛꯂꯤ. ꯁꯅꯥ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦꯍꯦ? ꯏꯃꯧꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯦ. ꯑꯩꯈꯣꯏ ꯂꯧꯔꯨꯒꯦ. ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯦ ꯅꯪ. ꯁꯅꯥ, ꯅꯪꯒꯤꯅ ꯇꯧꯁꯦ ꯑꯩꯈꯣꯏ ꯄꯥꯈꯠꯂꯦꯅꯦ. ꯃꯥꯝꯆꯥ, ꯅꯣꯏ ꯆꯠꯈꯤꯅꯨ, ꯑꯩ ꯆꯠꯀꯦ. ꯑꯩꯒꯤ ꯉꯥꯡꯗꯣ ꯑꯩ ꯂꯧꯕ ꯆꯠꯀꯦ. ꯍꯦꯟꯕ, ꯅꯪꯅ ꯇꯩꯃꯗꯣ ꯂꯧꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯏꯃꯨꯡꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯂꯝꯕꯤ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯄꯨꯟꯁꯤꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ, ꯍꯦꯟꯕ, ꯅꯌꯥꯝꯕꯁꯦ ꯇꯥꯟꯅꯧꯗꯨ ꯆꯠꯂꯨ. ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ? ꯒ꯭ꯌꯥꯟꯒ ꯇꯥꯗꯦ. ꯃꯊꯟꯇ ꯆꯠꯄ ꯌꯥꯔꯣꯏꯅꯦꯍꯦ. ꯍꯦꯟꯕꯗꯣ ꯃꯌꯥꯝꯕ ꯇꯥꯟꯅꯈ꯭ꯔꯦ. ꯅꯟꯗꯣꯅ, ꯃꯃꯥ, ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯑꯆꯨꯝꯕꯔꯣ ꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯃꯣꯏꯕ. ꯄꯥꯎꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕꯁꯤꯕꯣ? ꯏꯇꯦ, ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ. ꯏꯃꯧꯗꯣ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ. ꯂꯦꯝꯕꯤꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯗꯨꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯛꯂꯤ. ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ, ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯗ ꯇꯥꯒꯗꯕ ꯑꯋꯥꯕ ꯗꯁꯥ ꯄꯨꯝꯕꯗꯣ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗ ꯇꯥꯍꯟꯕꯤꯌꯨꯀꯣ. ꯏꯆꯥ ꯏꯃꯧꯇꯗꯤ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯒꯅꯨ. ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯀꯅꯥꯝꯇ ꯌꯥꯎꯗꯅ ꯂꯥꯏꯟꯖꯒꯤ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯂꯤ. ꯒꯦꯠꯇꯨ ꯍꯥꯡꯕ ꯉꯥꯏꯕ ꯉꯝꯗ ꯒꯥꯔꯤꯗꯨ ꯃꯄꯥꯟꯗ ꯈꯥꯝꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯪꯂꯛꯂꯤ. ꯊꯋꯥꯟ, ꯁꯨꯅꯤꯜ, ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯁꯥꯌꯣꯟꯕꯒ ꯂꯣꯏꯅꯅ ꯂꯪꯉꯊꯦꯜꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤꯕꯅ ꯌꯨꯝꯗꯨꯗ ꯊꯣꯏꯅꯨ ꯈꯛꯇꯪ ꯂꯩꯍꯧꯔꯤ. ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜ ꯅꯥꯀꯟꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯉꯥꯛꯇ ꯊꯦꯠꯄ ꯑꯣꯏꯔꯤꯕ ꯀꯥꯗꯨꯗ ꯍꯤꯛ ꯀꯞꯄ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯏꯃꯨꯡ ꯆꯪꯗꯕꯤ ꯊꯣꯡꯖꯜ ꯃꯌꯥꯗ ꯂꯦꯞꯂꯒ ꯄꯔꯗꯥꯔꯗꯨ ꯈꯤꯇꯪ ꯍꯥꯏꯗꯣꯛꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯛꯄꯅꯤ. ꯂꯥꯏꯖꯗꯨ ꯃꯔꯨ ꯀꯣꯛꯈꯤꯕꯒꯤ ꯃꯁꯝꯗ ꯀꯥꯕꯛ ꯍꯧꯔꯤ. ꯐꯣꯇꯣ ꯃꯃꯥꯡꯗꯨꯗ ꯇꯨꯔꯒ ꯀꯞꯄꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯌꯦꯡꯕ ꯉꯝꯗꯦ ꯄꯨꯟꯁꯤꯕꯗꯨ. ꯄꯔꯗꯥꯔꯗꯨ ꯐꯠ ꯆꯤꯡꯁꯤꯜꯂꯤ. ꯄꯨꯟꯁꯤꯕ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ. ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯂꯦꯞꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛ ꯀꯞꯈꯠꯂꯛꯂꯤ. ꯃꯆꯤꯟꯅꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯤ. ꯑꯉꯥꯡ, ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯃꯪꯗꯦ, ꯇꯥꯏꯕꯪ ꯅꯠꯇꯦ, ꯃꯪꯗꯦ. ꯑꯩꯒꯤ ꯉꯥꯡ ꯁꯨꯛꯅ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯣ. ꯑꯩꯒꯤ ꯉꯥꯡ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯊꯣꯏꯅꯨꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ. ꯊꯣꯏꯅꯨꯁꯨ ꯄꯥꯈꯠꯂꯛꯂꯤ. ꯍꯜꯂꯣ ꯏꯇꯦ. ꯄꯨꯟꯁꯤꯕ ꯀꯞꯄꯗꯨ ꯐꯥꯖꯤꯜꯂꯗꯨꯅ ꯌꯥꯝ ꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯅꯆꯦ ꯂꯥꯛꯄ꯭ꯔꯥ? ꯍꯣꯏ, ꯏꯇꯩ ꯂꯥꯛꯏ. ꯅꯆꯦ ꯄꯥꯏꯍꯜꯂꯣ. ꯊꯣꯏꯅꯨ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯂꯤ. ꯏꯆꯦ, ꯏꯇꯩꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯏ, ꯏꯃꯨꯡꯗ ꯆꯪꯉꯣ. ꯊꯣꯏꯅꯨꯅ ꯀꯧꯔꯤꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯀꯞꯄꯝ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ. ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯍꯧꯒꯠꯂꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯞꯆꯤꯟꯅ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯄꯨꯟꯁꯤꯕ ꯂꯦꯞꯄꯤꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ. ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯃꯃꯤꯠꯇꯨ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯜꯂꯒ ꯂꯩ. ꯂꯥꯏꯖꯁꯨ ꯊꯣꯏꯅꯨꯒꯤ ꯐꯣꯟꯗꯨ ꯂꯧꯔꯗꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ, ꯍꯜꯂꯣ ꯗꯥꯝꯆꯥ, ꯑꯩ ꯌꯨꯝꯗ ꯂꯩ. ꯗꯥꯝꯆꯥ ꯌꯨꯝꯗ ꯍꯜꯂꯛꯑꯕ?
ꯄꯨꯟꯁꯤꯕꯗꯨ ꯃꯈꯣꯜ ꯊꯣꯛꯇ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯍꯜꯂꯦ ꯅꯪꯒꯤ ꯐꯣꯟꯗꯤ ꯂꯥꯏꯟꯖꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯂꯠꯂꯠ ꯇꯧꯔꯗꯨꯅ ꯑꯩꯒꯤ ꯐꯣꯟꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯟꯖꯗꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯏꯊꯤ ꯊꯤ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯊꯣꯡꯖꯣꯜ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯊꯤꯔꯨꯔꯅꯨ ꯉꯥ ꯅꯪꯒꯤ ꯐꯣꯟꯗꯣ ꯗꯣꯛꯇꯔ ꯂꯣꯌꯔꯅ ꯄꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯥꯏꯟꯖꯗꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯈꯠꯂꯛꯏ ꯄꯨꯟꯁꯤꯕꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯂꯥꯏꯟꯖꯁꯨ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯅꯨꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯟꯖꯁꯨ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝ ꯄꯨꯟꯁꯤꯕꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯅ ꯂꯥꯏꯟꯖꯒꯤ ꯃꯃꯥꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯤꯡꯒꯥꯡꯅ ꯐꯝꯂꯒ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯑꯉꯥꯡ ꯃꯆꯥ ꯑꯩ ꯋꯥ ꯍꯪꯒꯦ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯂꯥꯏꯟꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯗꯣꯛꯇꯔ ꯂꯣꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯅꯅꯤ ꯈꯪꯂꯤ ꯋꯥ ꯑꯣꯏꯅꯗꯤ ꯉꯥꯡꯕ ꯉꯝꯗ꯭ꯔꯦꯗ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯃꯛ ꯅꯣꯝꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯦ ꯄꯤ ꯊꯥꯡꯂꯕ ꯑꯅꯤꯗꯨꯅ ꯐꯤꯕꯝ ꯁꯣꯛꯆꯜꯂꯕ ꯂꯥꯏꯟꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯗꯣꯛꯇꯔ ꯂꯣꯌꯥ ꯀꯅꯥꯅꯣ ꯃꯥꯅ ꯅꯪꯕꯨ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯗꯨꯗꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯐꯣꯟ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯌꯨ ꯑꯉꯥꯡ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯂꯥꯏꯟꯖꯗ ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯕꯗꯤ ꯉꯝꯗꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯅ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥꯗ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯅ ꯃꯁꯥꯗꯣ ꯅꯤꯛꯄ ꯍꯧꯔꯛꯂꯕꯅꯤ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯨꯗ ꯂꯥꯏꯟꯖꯒꯤ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯒꯤ ꯃꯄꯤꯗꯨꯗ ꯃꯨꯟ ꯌꯦꯡꯂꯒ ꯈꯪꯂꯧ ꯂꯧꯔꯛꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯨꯝꯃꯨ ꯑꯉꯥꯡ ꯑꯩꯅ ꯇꯥꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯦꯡꯕꯔ ꯍꯥꯏꯌꯨ ꯃꯣꯏꯅ ꯅꯪꯕꯨ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯅꯥꯏ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯏꯟꯖꯗꯨ ꯍꯟꯗꯛꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯀꯞꯄꯤꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯂꯥꯏꯟꯖꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯨꯟꯁꯤꯕꯁꯨ ꯈꯪꯂꯤ ꯄꯨꯟꯁꯤꯕ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯕꯗꯨ ꯑꯃꯨꯛ ꯇꯧꯔꯛꯂꯤ ꯂꯥꯏꯟꯖꯒꯤ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯂꯗꯨꯅ ꯂꯥꯏꯟꯖꯒꯤ ꯂꯪꯖꯨꯝ ꯑꯅꯤꯗꯨ ꯅꯤꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯤ ꯅꯪ ꯈꯨꯝꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯅꯪ ꯅꯥꯗꯦ ꯃꯣꯏꯅ ꯍꯥꯏꯖꯤꯟꯕꯅꯤꯀꯣ ꯑꯩꯒꯤ ꯑꯉꯥꯡ ꯅꯥꯗꯦ ꯃꯆꯥꯊꯣꯏꯒꯤ ꯃꯃꯥꯗꯤ ꯅꯥꯗꯦ ꯅꯥꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯈꯪꯂꯣꯏꯗꯣꯏꯅꯣ ꯅꯥꯕꯁꯨ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯥꯗꯦ ꯍꯥꯏꯌꯨ ꯃꯣꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯅꯤꯅ ꯍꯥꯏꯌꯨ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯒꯅꯨ ꯑꯉꯥꯡ ꯅꯪ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯕꯅꯦ ꯑꯉꯥꯡ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯈꯤꯅꯨ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ ꯑꯩ ꯑꯉꯥꯎꯕ ꯑꯣꯟꯈꯤꯅꯤ ꯑꯩ ꯃꯤꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯂꯩꯕꯥꯛꯇ ꯉꯦꯛꯐꯝꯊꯔꯒ ꯑꯣꯈꯣꯡꯅ ꯀꯞꯄꯤ ꯂꯥꯏꯟꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯊꯣꯏꯅꯨꯁꯨ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯂꯥꯏꯟꯖꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯏꯆꯦ ꯏꯇꯩꯅ ꯍꯥꯏ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯁꯦ ꯈꯨꯝꯃꯨ ꯑꯩ ꯏꯇꯩꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯏꯆꯦ ꯇꯟꯖꯥꯗꯨꯗ ꯍꯦꯟꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯀꯞꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯊꯔꯗꯨꯅ ꯗꯥꯆꯧ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯒꯠꯂꯨ ꯏꯇꯩꯃꯁꯨ ꯂꯩꯔꯤ ꯗꯥꯆꯧꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯍꯪꯉꯨ ꯑꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯍꯧꯒꯠꯂꯣꯁꯦ ꯗꯥꯆꯧ ꯄꯨꯟꯁꯤꯕꯗꯣ ꯉꯥꯎꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯍꯦꯟꯕ ꯅꯪ ꯏꯇꯩꯃꯗ ꯍꯪꯂꯦ ꯃꯥ ꯈꯨꯝꯕ ꯉꯝꯗꯦ ꯅꯪ ꯏꯇꯩꯃ ꯅꯥꯗꯦ ꯂꯣꯌꯥꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯗꯨꯅ ꯊꯣꯏꯅꯨ ꯅꯪ ꯁꯥꯎꯕꯗꯒꯤ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯪꯕꯗ ꯅꯆꯦꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦꯀꯣ ꯃꯆꯥꯊꯣꯏ ꯅꯪꯒꯤ ꯃꯃꯥ ꯅꯥꯗꯦꯀꯣ ꯊꯣꯏꯅꯨꯗꯤ ꯈꯨꯝꯕ ꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯌꯦꯡꯉꯥꯟꯕꯤꯗꯤ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯈꯤꯈꯤ ꯅꯣꯛꯆꯔꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯌꯦꯡꯉꯥꯟꯕꯤꯗ ꯊꯤꯜꯂꯒ ꯇꯨ ꯑꯍꯦꯟꯕ ꯅꯆꯥꯊꯣꯏꯁꯨ ꯃꯄꯥꯒꯤ ꯇꯧꯁꯤꯗ ꯅꯣꯛꯏꯁꯤ ꯎꯕ꯭ꯔꯥ ꯑꯩꯒꯤ ꯉꯥꯡꯕ ꯂꯣꯌꯥꯗ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯂꯣꯌꯥ ꯍꯥꯠꯀꯅꯤ ꯍꯦꯟꯕ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯣꯏ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅ ꯂꯣꯌꯥꯅ ꯄꯨꯔꯤꯁꯤ ꯆꯠꯁꯤꯜꯂꯥꯎ ꯍꯦꯟꯕ ꯂꯣꯌꯥ ꯍꯥꯠꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯔꯒ ꯆꯠꯄ ꯍꯧ ꯑꯍꯦꯟꯕꯁꯨ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯗꯨꯅ ꯗꯥꯆꯧ ꯉꯥꯏꯈꯣ ꯑꯝꯇ ꯐꯤꯡꯒꯠꯀꯅꯨꯃꯤ ꯏꯇꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯍꯦꯟꯕ ꯅꯪ ꯑꯩꯕꯨ ꯈꯪꯒꯅꯨ ꯂꯣꯌꯥꯗꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯥꯅꯗꯤ ꯅꯨꯄꯤꯕꯨ ꯕꯗꯅꯥꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ
ꯑꯩ ꯃꯥꯕꯨ ꯍꯥꯠꯇꯅꯗꯤ ꯇꯣꯛꯑꯣꯏ ꯙꯝꯆꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯍꯥꯟ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩ ꯕ꯭ꯂꯠ ꯀꯦꯟꯁꯔꯅ ꯅꯥꯔꯕꯅꯤ ꯂꯥꯁ ꯁ꯭ꯇꯦꯖꯅꯦ ꯑꯁꯤꯕꯒꯤ ꯊꯧꯖꯜꯗ ꯂꯦꯞꯄꯒ ꯂꯩꯔꯕꯅꯤ ꯂꯥꯡꯖꯅ ꯀꯞꯅ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯗ ꯃꯈꯨꯠ ꯈꯨꯠꯂꯝ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯂꯥꯡꯖꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯑꯍꯦꯟꯕꯁꯨ ꯃꯌꯥꯝꯕꯨ ꯀꯣꯜꯂꯤꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯤ ꯂꯥꯡꯖꯗ ꯉꯛ ꯅꯦꯡꯂꯗꯨꯅ 이대마 ꯀꯩꯅꯣ ꯏꯆꯦ ꯅꯪ ꯍꯥꯏꯗꯨꯕꯣ ꯀꯩꯅꯣ ꯍꯥꯏꯌꯨ ꯏꯆꯦ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯠꯂꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯅꯨ ꯏꯆꯦ ꯅꯪ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯏꯆꯦ ꯂꯥꯡꯖꯗꯨ ꯄꯨꯛ ꯍꯧꯒꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯣꯡꯗꯨꯗ ꯀꯣꯟꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯙꯝꯆꯥ ꯑꯩ ꯂꯥꯜꯂꯦ ꯃꯤꯀꯨꯞꯁꯦ ꯀꯤꯖꯕꯒꯤ ꯑꯩ ꯙꯝꯆꯥꯗ ꯂꯣꯠꯈꯤꯕꯅꯤ ꯙꯝꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯟꯕꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯧꯔꯛꯂꯒ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯗ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯈꯪꯍꯧꯔꯁꯅꯨ ꯈꯟꯕꯗ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯙꯝꯆꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ